ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯗꯤ ꯉꯁꯤ ꯑꯩꯅ ꯄꯨꯖꯔꯛꯂꯤꯕ ꯑꯁꯤ ꯆꯤꯝꯄꯥꯟꯖꯤ ꯑꯃꯗꯤ ꯀꯛꯆꯦꯡꯒꯤ ꯑꯉꯛꯄ ꯂꯤꯆꯠꯇ ꯈꯔ ꯈꯪꯃꯤꯟꯅꯁꯤ꯫ ꯆꯤꯝꯄꯥꯟꯖꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯕ ꯖꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯆꯤꯝꯄꯥꯟꯖꯤꯁꯨ ꯑꯃꯅꯤ꯫ ꯕꯤꯒ꯭ꯌꯥꯅꯤꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯨ ꯌꯣꯡꯒꯨꯝꯅ ꯂꯩꯔꯝꯃꯤ꯫ ꯖꯤꯕ ꯃꯊꯪ ꯑꯣꯏꯔꯛꯄꯗꯒꯤ ꯍꯧꯔꯛꯄꯒꯤ ꯀꯥꯡꯂꯣꯟꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯀꯥꯡꯂꯨꯞꯁꯤꯁꯨ ꯌꯣꯡꯒꯤ ꯁꯥꯒꯩꯗ ꯑꯃꯅꯤ꯫ ꯌꯣꯡꯒꯤ ꯃꯃꯩ ꯄꯥꯟꯕ ꯑꯃꯁꯨꯡ ꯄꯥꯟꯗꯕ ꯍꯥꯏꯅ ꯀꯥꯡꯂꯨꯞ ꯑꯅꯤ ꯊꯣꯛꯂꯤ꯫ ꯃꯃꯩ ꯑꯁꯥꯡꯕ ꯄꯥꯟꯕ ꯑꯃꯗꯤ ꯄꯥꯟꯗꯕ ꯃꯥꯒꯤ ꯀꯥꯡꯂꯨꯞ ꯒꯣꯔꯤꯂꯥꯒꯨꯝꯕ ꯌꯣꯡ ꯃꯈꯜꯗꯤ ꯃꯃꯩ ꯑꯁꯥꯡꯕ ꯄꯥꯟꯗꯦ, ꯆꯤꯝꯄꯥꯟꯖꯤꯁꯨ ꯄꯥꯟꯗꯦ꯫ ꯕꯤꯒ꯭ꯌꯥꯅꯤꯁꯤꯡꯅ ꯍꯥꯏ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗꯒꯤ ꯌꯥꯡꯂꯦꯟ ꯁꯔꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯁꯔꯨ ꯃꯇꯣꯟꯗ ꯑꯄꯤꯛꯄ ꯑꯃ ꯂꯩ꯫ ꯃꯁꯤ ꯃꯃꯥꯡꯉꯩꯗ ꯃꯤꯑꯣꯏꯕꯅ ꯁꯥ ꯉꯥꯗꯧꯅ ꯂꯦꯞꯄ ꯈꯣꯠꯄ ꯍꯩꯇ꯭ꯔꯤꯉꯩꯗ ꯃꯤꯑꯣꯏꯕꯅ ꯃꯃꯩ ꯄꯥꯟꯐꯝ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯍꯤꯡꯅꯕꯒꯤ ꯃꯐꯝ ꯃꯇꯝ ꯑꯁꯨꯝ ꯍꯣꯡꯈꯤꯕꯗꯒꯤ ꯃꯤꯑꯣꯏꯕꯒꯤ ꯃꯁꯛꯁꯨ ꯑꯣꯟꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯃꯤꯑꯣꯏꯕꯗ ꯍꯣꯡꯕ ꯂꯦꯞꯇ꯭ꯔꯤ꯫ ꯁꯥꯡꯂꯕ ꯆꯍꯤꯆꯥ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯃꯤꯑꯣꯏꯕꯒꯤ ꯁꯛꯁꯨ ꯁꯕꯥꯟ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯆꯤꯝꯄꯥꯟꯖꯤꯒꯤ ꯁꯥꯏꯟꯇꯤꯐꯤꯛ ꯅꯦꯝ ꯑꯁꯤ ꯄꯦꯟꯇꯣꯀ꯭ꯂꯣꯔꯣꯗꯥꯏꯠꯅꯤ꯫ ꯐꯦꯃꯤꯂꯤꯅ ꯍꯣꯃꯤꯅꯤꯗꯤꯅꯤ꯫ ꯂꯥꯏꯐ ꯁ꯭ꯄꯥꯟꯅ 39 ꯏꯌꯔꯁꯅꯤ꯫ ꯃꯥꯁꯅ 40 to 60 kg ꯑꯦꯗꯜꯠꯅꯤ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒ ꯌꯥꯝꯅ ꯅꯛꯅꯕ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯅ ꯂꯧꯅꯔꯤꯕ ꯆꯤꯝꯄꯥꯟꯖꯤ ꯑꯃꯒꯤ ꯀꯥꯡꯂꯨꯞꯁꯤ ꯃꯈꯣꯏ 90 ꯃꯨꯛꯅ ꯁꯥꯏ꯫ ꯃꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯃꯥꯒꯤ ꯃꯔꯤ ꯃꯇꯥ ꯅꯛꯅꯕ ꯃꯤ ꯃꯆꯤꯟ ꯃꯅꯥꯎ ꯄꯨꯂꯞ ꯂꯩꯕꯒꯨꯝꯕꯅꯤ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯏꯃꯨꯡ ꯑꯃꯗ ꯂꯩꯀꯥꯏ ꯑꯃꯗ ꯑꯍꯜ ꯑꯣꯏꯔꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯃꯗꯤ ꯃꯍꯥꯛꯅ ꯂꯨꯆꯤꯡꯕ ꯑꯣꯏꯕꯒꯨꯝ ꯆꯤꯝꯄꯥꯟꯖꯤꯗꯤ ꯀꯥꯡꯂꯨꯞꯇꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯂꯤꯔꯕ ꯆꯍꯤ ꯑꯣꯏꯔꯕꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯩ꯫ ꯃꯌꯥꯝꯅ ꯃꯍꯥꯛꯅ ꯍꯥꯏꯕ ꯏꯜꯂꯤ꯫ ꯏꯃꯨꯡ ꯑꯃꯒꯤ ꯆꯍꯤ ꯌꯥꯝꯕꯒꯤ ꯊꯛ ꯈꯥ ꯃꯆꯤꯟ ꯃꯅꯥꯎ ꯉꯥꯡꯅꯕꯒꯤ ꯈꯪꯅꯕꯒꯤ ꯊꯧꯑꯣꯡꯁꯤ ꯆꯤꯝꯄꯥꯟꯖꯤꯁꯤꯡꯁꯤꯁꯨ ꯇꯧꯏ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗꯧꯅ ꯆꯤꯝꯄꯥꯟꯖꯤꯁꯤꯡꯅ ꯃꯥꯒꯤ ꯀꯥꯡꯂꯨꯞ ꯎꯅꯕꯗ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯅꯩ꯫ ꯃꯈꯣꯏꯒꯤ ꯃꯊꯛ ꯊꯣꯡꯕ ꯆꯍꯤ ꯌꯥꯝꯕ ꯑꯃꯅ ꯃꯈꯥ ꯊꯥꯕ ꯑꯃꯗꯒꯤ ꯂꯥꯛꯇꯨꯅ ꯃꯨꯟꯗꯨꯅ ꯆꯥꯗꯦ꯫ ꯃꯁꯤꯗꯤ ꯃꯤꯑꯣꯏꯕꯅ ꯆꯤꯝꯄꯥꯟꯖꯤꯁꯤꯡꯗꯒꯤ ꯇꯝꯖꯅꯤꯡꯉꯥꯏꯅꯤ꯫ ꯆꯤꯝꯄꯥꯟꯖꯤꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯁꯤꯡꯉꯤ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗꯧꯅ ꯃꯥꯏꯊꯣꯡꯗ ꯃꯈꯜ ꯃꯈꯜꯒꯤ ꯁꯛꯐꯝ ꯎꯠꯊꯣꯛꯄ ꯉꯝꯃꯤ꯫ ꯂꯝꯆꯠ ꯁꯥꯖꯠꯇ ꯌꯥꯝꯅ ꯃꯥꯟꯅꯕ ꯆꯤꯝꯄꯥꯟꯖꯤꯁꯤꯡꯅꯤ꯫ ꯀꯛꯆꯦꯡꯒꯤ ꯑꯉꯛꯄ ꯃꯑꯣꯡ꯫ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯄꯤꯛꯄ ꯖꯤꯕ ꯀꯌꯥꯃꯨꯛ ꯂꯩ꯫ ꯖꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯑꯇꯩ ꯖꯤꯕꯁꯤꯡꯒ ꯃꯥꯟꯅꯗꯕ ꯑꯉꯛꯄ ꯁꯥꯑꯣꯡ ꯀꯌꯥꯃꯨꯛ ꯂꯩꯖꯩ꯫ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯎꯔꯤꯕ ꯊꯦꯡꯅꯔꯤꯕ ꯑꯄꯤꯛꯄ ꯖꯤꯕ ꯑꯃ ꯑꯣꯏꯔꯤꯕ ꯀꯛꯆꯦꯡꯒꯤꯁꯨ ꯑꯉꯛꯄ ꯁꯥꯖꯠ ꯂꯤꯆꯠ ꯀꯌꯥꯃꯨꯛ ꯂꯩ꯫ ꯄ꯭ꯔꯤꯊꯤꯕꯤꯗ ꯀꯛꯆꯦꯡ ꯃꯈꯜ 138 ꯃꯨꯛ ꯂꯩ꯫ ꯀꯛꯆꯦꯡꯁꯤꯡꯁꯤ ꯄꯨꯂꯞ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯨꯝꯅ ꯈꯨꯟꯗꯥꯏ꯫ ꯈꯔꯅ ꯃꯈꯣꯏꯒꯤ ꯃꯀꯣꯟ ꯑꯁꯤ ꯎꯊꯛꯇ ꯀꯔꯤꯗ ꯁꯥꯏ, ꯈꯔꯅ ꯂꯩꯅꯨꯡꯗ ꯁꯥꯏ꯫ ꯂꯩꯕꯥꯛ ꯑꯃꯒꯤꯒꯨꯝꯅ ꯀꯛꯆꯦꯡ ꯁꯪꯒꯨ ꯑꯃꯗꯤ ꯂꯨꯆꯤꯡꯕꯤ ꯃꯍꯥꯔꯥꯅꯤ ꯑꯃꯈꯛꯇꯃꯛ ꯂꯩ꯫ ꯂꯨꯆꯤꯡꯕꯤ ꯃꯍꯥꯔꯥꯅꯤ ꯑꯁꯤꯒꯤ ꯃꯊꯧꯗꯤ ꯃꯔꯨꯝ ꯀꯣꯛꯄ ꯈꯛꯇꯅꯤ꯫ ꯑꯗꯨꯅ ꯀꯛꯆꯦꯡ ꯃꯀꯣꯟ ꯑꯃꯗ ꯂꯨꯆꯤꯡꯕꯤ ꯑꯃꯈꯛꯇꯅꯤ꯫ ꯑꯇꯩꯗꯤ ꯊꯕꯛ ꯁꯨꯕ ꯀꯛꯆꯦꯡ ꯉꯥꯛꯇꯅꯤ꯫ ꯊꯕꯛ ꯁꯨꯕ ꯀꯛꯆꯦꯡꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯁꯨ ꯑꯌꯥꯝꯕꯅ ꯑꯃꯣꯝꯅꯤ꯫ ꯊꯕꯛ ꯁꯨꯕ ꯀꯛꯆꯦꯡꯁꯤꯡ ꯑꯁꯤꯒꯤ ꯃꯊꯧꯗꯤ ꯂꯝ ꯂꯥꯞꯅ ꯆꯠꯄ, ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯑꯃꯁꯨꯡ ꯃꯌꯥꯝꯅ ꯆꯥꯅꯅꯕ ꯄꯨꯔꯛꯄ ꯉꯥꯛꯇꯅꯤ꯫ ꯊꯕꯛ ꯁꯨꯕ ꯃꯇꯝꯗꯁꯨ ꯄꯣꯊꯥꯕꯒꯤ ꯃꯇꯝ ꯑꯃꯁꯨꯡ ꯃꯑꯣꯡ ꯑꯁꯤ ꯑꯇꯩ ꯖꯤꯕꯁꯤꯡꯒꯤꯒ ꯈꯦꯠꯅꯩ꯫ ꯃꯈꯣꯏꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯄꯨꯡ 12 ꯊꯕꯛ ꯁꯨꯔꯒ ꯅꯨꯃꯤꯗꯥꯡ ꯄꯣꯊꯥꯏ꯫ ꯑꯗꯨꯕꯨ ꯄꯣꯊꯥꯕꯒꯤ ꯃꯑꯣꯡꯁꯨ ꯊꯕꯛ ꯁꯨꯕ ꯀꯛꯆꯦꯡꯒꯤꯁꯨ ꯃꯔꯛꯇ ꯃꯇꯝ ꯈꯥꯏꯗꯣꯛꯅꯔꯒ ꯄꯨꯡ 12 ꯈꯨꯗꯤꯡꯒꯤ ꯃꯤꯅꯤꯠ 9 ꯄꯣꯊꯥꯅꯩ꯫ ꯀꯛꯆꯦꯡꯒꯤ ꯃꯃꯤꯠꯅ ꯑꯩꯈꯣꯏꯒꯤꯒꯨꯝꯅ ꯌꯥꯝꯅ ꯁꯦꯡꯅ ꯄꯣꯠ ꯑꯃꯗ ꯎꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯄꯣꯠ ꯑꯗꯨ ꯃꯨꯟꯅ ꯈꯪꯅꯕꯒꯤ ꯁꯛꯇꯤꯗꯤ ꯃꯈꯣꯏꯗ ꯂꯩꯖꯩ꯫ ꯀꯛꯆꯦꯡ ꯑꯃꯅ ꯅꯨꯃꯤꯗꯥꯡ ꯑꯃꯝꯕꯗ ꯄꯣꯠꯁꯛꯁꯤꯡ ꯑꯁꯤ ꯃꯁꯦ ꯃꯔꯥꯡ ꯎꯕ ꯉꯝꯃꯤ꯫ ꯑꯗꯨꯅ ꯀꯛꯆꯦꯡ ꯑꯃꯅ ꯅꯨꯃꯤꯗꯥꯡꯗ ꯃꯀꯣꯟꯒꯤ ꯃꯐꯝ ꯑꯃꯗꯒꯤ ꯑꯃꯗ ꯀꯣꯏꯆꯠ ꯆꯠꯄ ꯉꯝꯃꯤ꯫ ꯀꯛꯆꯦꯡ ꯑꯃꯅ ꯃꯁꯥꯗ ꯆꯩꯅꯥ ꯐꯥꯎꯕꯗꯤ ꯉꯝꯗꯦ꯫
ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯒ ꯊꯦꯡꯅꯕꯗ ꯍꯩꯅꯗꯕꯗꯤ ꯐꯥꯎꯏ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯨꯝꯅ ꯃꯈꯣꯏꯒꯤ ꯁꯣꯔ ꯍꯣꯟꯅꯕ ꯊꯥꯕꯣꯡꯕꯤ ꯄꯥꯟꯗꯦ, ꯑꯗꯨꯕꯨ ꯃꯁꯥꯒꯤ ꯃꯀꯨꯒꯤ ꯑꯄꯤꯛ ꯑꯄꯤꯛꯄ ꯃꯈꯨꯜꯗ ꯑꯣꯛꯁꯤꯖꯦꯟ ꯆꯤꯡꯁꯤꯜꯂꯤ ꯑꯗꯨꯒ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗ ꯊꯥꯗꯣꯛꯏ꯫ ꯀꯛꯆꯦꯡ ꯑꯃꯅ ꯊꯥ 4ꯗꯒꯤꯅ ꯆꯍꯤ 1 ꯐꯥꯎꯕ ꯄꯨꯟꯁꯤꯕ ꯌꯥꯎꯏ, ꯑꯗꯨꯕꯨ ꯆꯍꯤ 4 ꯄꯨꯟꯁꯤꯕ ꯃꯈꯜꯁꯨ ꯂꯩ꯫ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯄꯗꯤ ꯀꯛꯆꯦꯡ ꯑꯃꯅ ꯃꯁꯥꯒꯤ ꯑꯔꯨꯝꯕꯗꯒꯤ ꯁꯔꯨꯛ 100 ꯍꯦꯟꯅ ꯊꯥꯡꯗꯨꯅ ꯆꯠꯄ ꯉꯝꯃꯤ꯫